Hi, good morning ma'am. Ngasize mayamda adum wa kainomta haijage na adum video je senjarakpaniko ado. Mayam lana lawbiganu. Si kay maming kaugi mayamda habirogo. Si laije kay maming kawi. Mayam kamenda habiro. Maming je tasing na ai khangde phajam phajabako. Ado si line ju am pamba leine haiba. Ani ne ba sijina yellow oire. Aduga sijina white oire ko. White. Ani maksiloi phajabane. ꯑꯗꯨ ꯃꯌꯥꯝ ꯑꯩꯗꯤ ꯌꯦꯠꯂꯣꯝꯗ ꯆꯤꯜꯂꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯣꯏꯔꯣꯝꯗ ꯑꯣꯏꯅ ꯃꯥꯜꯂꯅꯤꯀꯣ ꯁꯦꯜꯐꯤ ꯅꯝꯕꯒꯤ ꯁꯤ ꯑꯩꯅ ꯆꯤꯟꯖꯔꯤꯁꯦ ꯌꯦꯠꯅꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯜꯂꯣꯁꯦ ꯋꯥꯏꯠ ꯑꯃꯨꯛ ꯆꯤꯜꯂꯛꯀꯦ ꯃꯌꯥꯝ ꯌꯦꯜꯂꯣꯒ ꯋꯥꯏꯠꯀꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯒꯦꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯦꯟꯅ ꯐꯖꯕꯗꯣ ꯀꯃꯦꯟꯗ ꯑꯗꯨꯗꯣ ꯑꯩ ꯑꯗꯨꯝ ꯆꯤꯟꯗꯨꯕꯅꯤ ꯁꯤꯅ ꯋꯥꯏꯠ ꯀꯔꯝꯕꯅ ꯍꯦꯜꯂꯤ ꯃꯌꯥꯝ ꯐꯖꯕ